ꯋꯥꯡꯂꯤꯕ ꯃꯥꯂꯪ ꯑꯉꯥꯎꯕ ꯑꯇꯤꯌꯥꯗ ꯅꯅꯤꯡꯇꯝꯅ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥ ꯅꯈꯣꯏꯒꯤ ꯅꯇꯧꯅ ꯅꯈꯣꯏꯅ ꯀꯥꯏꯍꯧꯔꯤꯕ ꯑꯉꯥꯎꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯐꯥꯊꯖꯩ ꯃꯗꯣ ꯑꯉꯥꯎꯕ ꯊꯃꯣꯏꯗꯨ ꯇꯞꯊꯈꯣ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯁꯪꯒꯥꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯀꯨꯝꯊꯅꯔꯛꯏ ꯅꯤꯡꯊꯧ ꯄꯥꯔꯤꯌꯥꯏꯕ ꯃꯥꯒꯤ ꯍꯦꯛ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯡ ꯍꯦꯟꯕ ꯆꯨꯡꯂꯦꯝꯖꯅ ꯉꯥꯟꯊꯣꯏꯔꯔꯤ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯃꯤꯠ ꯉꯥꯎꯕꯤ ꯃꯖꯥꯏꯕꯦꯝꯃꯁꯤꯡ ꯑꯗꯨ ꯃꯃꯤꯠꯇꯨ ꯍꯥꯏꯒꯠꯅꯗꯨꯅ ꯌꯦꯡꯂꯛꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯤ ꯑꯁ ꯃꯣꯏꯔꯥꯡ ꯃꯖꯥꯏꯕꯦꯝꯃ ꯑꯣꯏꯍꯧꯗꯕꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗ ꯑꯃꯅ ꯑꯃꯗ ꯈꯨꯅꯤꯡꯅ ꯀꯛ ꯊꯤꯟꯗꯨꯅ ꯍꯥꯏꯔꯤ ꯑꯇꯩ ꯑꯇꯩ ꯃꯖꯥꯏꯕꯨꯡꯉꯣꯁꯤꯡꯗꯨꯅ ꯀꯗꯥꯏꯅꯣ ꯃꯖꯥꯏꯕꯨꯡꯉꯣꯗꯤ ꯑꯣꯏꯔꯔꯣꯏꯗꯧꯕꯅꯤꯅ ꯂꯥꯛꯄꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯁꯤꯡ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯌꯦꯡꯕꯅ ꯐꯒꯗꯧꯕ ꯃꯥꯜꯂꯤ ꯑꯃꯅ ꯑꯃꯨꯛ ꯀꯣꯟꯁꯦꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯁꯥ ꯃꯎ ꯐꯕ ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯝꯂꯒꯗꯤ ꯑꯩꯁꯨ ꯏꯄꯥꯗ ꯍꯦꯛꯇ ꯍꯣꯡꯕꯤꯌꯣ ꯍꯥꯏꯔꯗꯧꯕꯅꯤ ꯃꯈꯣꯏ ꯃꯁꯦꯜ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯤꯔꯣꯜ ꯇꯧꯅꯩ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯣꯏꯔꯨꯝꯅꯩ ꯑꯇꯩ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯃꯔꯤ ꯃꯔꯤ ꯑꯃꯅ ꯑꯃꯗ ꯈꯣꯏꯔꯨꯝꯅꯩ ꯃꯖꯥꯏꯕꯦꯝꯃꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯂꯝꯗꯕ ꯃꯖꯥꯏꯕꯨꯡꯉꯣꯗꯨ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯔꯕꯗꯗꯤ ꯃꯤꯠꯐꯝ ꯑꯗꯨ ꯊꯩꯗꯣꯛꯂꯒ ꯃꯩꯊꯣꯡꯗꯨ ꯑꯏꯪꯕ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯗꯨꯅ ꯆꯤꯡꯂꯦꯝꯅ ꯉꯥꯟꯊꯣꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯊꯣꯡ ꯈꯦꯠꯅꯕꯒꯨꯝ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯠꯇ ꯃꯥꯟꯅꯔꯝꯂꯣꯏ ꯄꯥꯈꯠꯄꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈ꯭ꯔꯕ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯂꯦꯞꯄ ꯃꯤꯑꯣꯏꯁꯨ ꯀꯔꯤꯒꯤ ꯌꯥꯎꯔꯝꯂꯣꯏ ꯄꯦꯟꯗꯕꯅ ꯈꯝ ꯊꯦꯡꯂꯕ ꯄꯨꯛꯅꯤꯡ ꯄꯨꯗꯨꯅ ꯃꯩꯔꯤꯂꯛꯇ ꯂꯦꯞꯄ ꯈꯣꯡꯐꯝꯁꯨ ꯀꯔꯤꯒꯤ ꯌꯥꯎꯔꯝꯂꯣꯏ ꯃꯥꯏꯊꯤꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯈꯨꯗꯤꯡ ꯑꯃꯝꯕꯅ ꯀꯣꯏꯁꯤꯜꯂꯛꯂꯕ ꯃꯜꯂꯕ ꯄꯨꯟꯁꯤ ꯄꯨꯗꯨꯅ ꯂꯥꯛꯄ ꯍꯛꯆꯥꯡꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯂꯤꯕ ꯃꯤꯅꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯅꯝꯕꯒꯤ ꯃꯤꯅꯣꯛꯅ ꯌꯣꯝꯗꯨꯅ ꯁꯥꯕ ꯃꯥꯏꯊꯣꯡꯁꯨ ꯀꯔꯝꯅ ꯆꯤꯠꯊꯒꯅꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯔꯤꯅ ꯆꯥꯛꯂꯕ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯄꯥꯝꯃꯨꯗ꯭ꯔꯥ ꯊꯋꯥꯏ ꯍꯛꯆꯥꯡꯕꯨ ꯄꯨꯗꯨꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯊꯃꯣꯏꯅ ꯄꯦꯟꯖꯅ ꯄꯥꯝꯖꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠꯅꯤ ꯈꯟꯖꯗꯨꯅ ꯑꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯂꯅꯤ ꯈꯟ ꯂꯥꯛꯈꯤꯕ ꯊꯃꯣꯏꯁꯨ ꯀꯔꯝꯅ ꯆꯤꯠꯊꯒꯅꯤ ꯃꯥꯟꯅꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯟꯅꯗꯕ ꯏꯇꯣꯞ ꯇꯣꯞꯄ ꯃꯇꯧ ꯋꯥꯈꯜꯗꯤ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯑꯣꯏ ꯊꯪꯕꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯤ ꯏꯉꯥꯎ ꯉꯥꯎꯔꯤꯕ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯝꯗꯨꯅ ꯇꯧꯏ ꯃꯀꯣꯛꯇꯨ ꯃꯤꯅ ꯅꯣꯜꯂꯤꯈꯩ ꯃꯥꯁꯨ ꯄꯪꯅꯣꯟꯗ ꯅꯣꯜꯂꯤ ꯊꯧꯖꯪꯕ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯜꯂꯨꯔꯒ ꯍꯪꯒꯠꯂꯛꯄꯗ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯀꯣꯏꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯀꯥ ꯑꯃ ꯆꯣꯏꯊꯣꯛꯄꯒ ꯃꯤꯠꯐꯝꯗꯨ ꯐꯥꯈ꯭ꯔꯦ ꯃꯃꯤꯠ ꯑꯗꯨ ꯃꯣꯏꯔꯥꯡ ꯂꯥꯛꯄꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯨꯛ ꯃꯀꯣꯛ ꯅꯣꯟ ꯇꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯊꯧꯖꯪꯕ ꯃꯃꯤꯠꯇꯨ ꯈꯔ ꯈꯨꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯂꯩꯔꯕꯗꯗꯤ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯏ ꯉꯔꯥꯡꯒꯤ ꯁꯅꯥ ꯀꯩꯊꯦꯜꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯨ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯗꯨꯅ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯏ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯤꯠꯇꯨ ꯊꯥꯖꯗꯕꯒꯤ ꯑꯃꯨꯛ ꯂꯥꯎꯊꯣꯛ ꯑꯃꯨꯛ ꯈꯨꯖꯤꯟ ꯇꯧꯗꯨꯅ ꯃꯤꯀꯨꯞ ꯈꯔꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗ꯭ꯔꯕ ꯅꯣꯡꯗꯝꯕꯗꯨ ꯌꯦꯡꯕ ꯋꯥꯔꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯆꯤꯡꯂꯩ ꯏꯕꯨꯡꯉꯣ ꯈꯨꯝꯗꯦ ꯅꯣꯡꯗꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯍꯟꯅꯁꯨ ꯌꯦꯡꯂꯨꯗꯦ ꯊꯧꯖꯪꯕ ꯃꯆꯤꯟꯕꯥꯜꯗꯨ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯗꯨꯅ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯤ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯇꯣꯝꯃꯤ ꯌꯥꯝ ꯃꯨꯊꯣꯛꯆꯅꯤꯡꯗꯕꯤ ꯃꯤꯉꯣꯟꯗꯒ ꯃꯁꯛ ꯇꯥꯛꯊꯣꯛꯅꯤꯡꯗꯕꯤ ꯀꯥꯡꯕꯨꯗꯨꯅꯦꯕ ꯃꯤꯆꯝ ꯁꯥꯕꯗ ꯋꯥꯖꯔꯤꯕꯅꯤꯅꯦ ꯍꯥ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅꯁꯨ ꯁꯦꯠꯂꯝꯗꯦꯅꯤ ꯉꯁꯤꯗꯤ ꯃꯤꯒꯤꯗꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏꯗꯅ ꯃꯅꯩ ꯑꯆꯥꯟꯕꯤ ꯊꯧꯅꯥ ꯐꯕꯤ ꯇꯦꯟꯀꯤ ꯂꯩꯈꯤꯗꯕꯤ ꯃꯁꯛ ꯐꯖꯕꯤꯅ ꯁꯥꯟꯅꯩꯌꯦ ꯑꯗꯨꯒ ꯃꯥꯒꯤꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯑꯗꯨꯁꯨ ꯁꯒꯣꯜꯅ ꯈꯤꯇꯪ ꯋꯥꯏꯕꯗ ꯇꯨꯔꯒ ꯄꯦꯔꯒ ꯂꯩꯕ ꯄꯦꯇꯋꯥ ꯑꯃꯅ ꯆꯐꯨ ꯃꯆꯥ ꯑꯃꯈꯛ ꯊꯨꯒꯥꯏꯔꯨꯕꯒꯤ ꯄꯣꯊꯤꯌꯣꯟꯕꯤꯗꯧꯅ ꯋꯥ ꯉꯥꯡꯕꯅꯦꯕ ꯈꯪꯒꯅꯦꯕ ꯃꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯆꯐꯨ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯕ ꯇꯥꯔꯦ ꯑꯗꯨꯗꯤ
ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯒꯤ ꯃꯌꯥꯏꯒ ꯑꯆꯧꯕ ꯃꯤ ꯄꯨꯟꯐꯝ ꯑꯣꯏꯅ ꯊꯝꯂꯤꯕ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯁꯤꯜ ꯂꯥꯡꯏ꯫ ꯃꯃꯜ ꯌꯥꯝꯂꯕ ꯏꯀꯣꯏ ꯀꯣꯏꯅ ꯊꯥꯔꯤꯕ ꯐꯝꯐꯝꯁꯤꯡ ꯑꯗꯨ ꯐꯤ ꯑꯉꯧꯕꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯀꯨꯞꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯆꯥ ꯑꯊꯛꯁꯨ ꯅꯤꯡꯊꯤꯅ ꯁꯤꯜ ꯂꯥꯡꯂꯤ꯫ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯏ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯌꯥꯏꯕꯁꯨ ꯆꯠꯅꯕꯤ ꯑꯣꯏꯅ ꯃꯣꯏꯔꯥꯡ ꯂꯥꯛꯄꯗ ꯅꯣꯂꯨꯛꯄ ꯎꯠꯂꯤ꯫ ꯄꯥꯔꯤꯌꯥꯏꯕ ꯅꯣꯡꯗꯝꯕꯗ ꯌꯦꯡꯂꯒ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯏ꯫ ꯅꯣꯡꯗꯝꯕꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯌꯦꯡꯂꯒ ꯁꯛ ꯇꯥꯛꯂꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ꯫ ꯏꯅꯤꯡꯊꯧ ꯄꯥꯔꯤꯌꯥꯏꯕ ꯁꯅꯥ ꯅꯤꯡꯊꯦꯝꯆꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝꯆꯥꯋꯡꯕꯤ ꯏꯃꯥ ꯁꯤꯂꯩꯃ ꯍꯤꯌꯥꯏꯒꯤ ꯑꯃꯠꯇ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯔꯤꯡꯍꯦꯟꯕ ꯁꯅꯥ ꯅꯤꯡꯊꯦꯝꯆꯥ, ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯏꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯁꯦꯟꯅꯒꯗꯧꯔꯤꯕ ꯍꯧꯖꯤꯛꯅ ꯏꯅꯤꯡꯊꯧꯒꯤ ꯊꯧꯗꯥꯡꯗ ꯂꯩꯕꯥꯛꯀꯤ ꯍꯤꯔꯝ ꯀꯌꯥꯗ ꯃꯥꯏꯄꯨꯅꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯋꯥꯗꯨ ꯂꯣꯏꯔꯛꯄꯗ ꯃꯌꯥꯝꯗꯨ ꯃꯀꯣꯛ ꯅꯣꯜꯂꯤ꯫ ꯄꯔꯤꯡꯍꯦꯟꯕꯁꯨ ꯃꯈꯨꯠꯇꯨ ꯂꯣꯟꯗꯨꯅ ꯃꯀꯣꯛ ꯅꯣꯜꯂꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯤꯠꯌꯦꯡꯗꯨ ꯃꯣꯏꯔꯥꯡ ꯂꯥꯛꯄꯗ ꯊꯝꯂꯒ ꯂꯩꯔꯕꯗ ꯃꯣꯏꯔꯥꯡ ꯂꯥꯛꯄꯁꯨ ꯃꯌꯥꯝꯗ ꯃꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯁꯛ ꯇꯥꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯤꯛꯂꯥꯏꯗ ꯁꯤꯟꯅꯔꯛꯏ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯌꯥꯝꯗ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃꯁꯤꯡꯕꯨ ꯁꯛ ꯇꯥꯛꯂꯔꯦ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯀꯦꯕ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃ, ꯃꯣꯏꯔꯥꯡ ꯏꯕꯦꯝꯃ ꯏꯔꯨꯂꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯍꯜ, ꯏꯅꯤꯡꯊꯧꯒꯤꯅ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤꯅ ꯂꯩꯃꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯏꯃꯥꯏꯔꯦꯝꯕꯤ ꯆꯅꯨ ꯃꯣꯏꯔꯥꯡ꯫ ꯃꯌꯥꯝꯗꯣ ꯃꯆꯤꯟꯗ ꯃꯄꯥꯟ ꯊꯣꯛꯅ ꯁꯣꯟꯅꯗ꯭ꯔꯒꯁꯨ ꯃꯊꯃꯣꯏꯗꯗꯤ ꯁꯣꯟꯅꯩ꯫ ꯑꯗꯨꯛ ꯂꯦꯝꯖꯕ ꯃꯥꯏꯊꯣꯡ ꯏꯪ ꯏꯪ ꯂꯥꯎꯅ ꯂꯦꯝꯅ ꯐꯖꯩ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯕꯗ ꯀꯅꯥꯒꯤ ꯊꯃꯣꯏ ꯄꯨꯝꯕ ꯏꯪꯍꯜꯂꯤ꯫ ꯂꯩꯃꯔꯦꯜ ꯑꯣꯏꯕꯗ ꯀꯌꯥꯗ ꯄꯛꯆꯒꯗꯧꯔꯤꯕ ꯍꯥꯏꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯁꯣꯟꯅꯩ꯫ ꯃꯔꯣꯜꯗꯤ ꯂꯣꯟꯅꯗꯦ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯌꯥꯏꯕꯅ ꯃꯃꯧ ꯑꯣꯏꯅꯤꯡꯕꯒꯤ ꯃꯔꯝꯁꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯝꯕ ꯇꯥꯏ ꯍꯥꯏꯅ ꯈꯟꯅꯩ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯃꯈꯨꯠꯇꯨ ꯂꯣꯟꯗꯨꯅ ꯃꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯁꯛ ꯇꯥꯛꯆꯩ꯫ ꯑꯩꯒꯤ ꯏꯃꯤꯡ ꯏꯃꯥꯏꯔꯦꯝꯕꯤ ꯆꯅꯨ ꯃꯣꯏꯔꯥꯡ꯫ ꯄꯥꯔꯤꯌꯥꯏꯕ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯄꯔꯤꯡꯍꯦꯟꯕ ꯊꯃꯣꯏꯗꯨ ꯇꯥꯖꯅ ꯊꯤꯜꯂꯔꯦ꯫ ꯃꯁꯥꯗꯨ ꯆꯩꯅꯥ ꯐꯥꯎꯔꯔꯦ꯫ ꯃꯊꯃꯣꯏꯗ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯁꯣꯜꯂꯤ꯫ ꯏꯃꯥꯏꯔꯦꯝꯕꯤ ꯃꯣꯏꯔꯥꯡ꯫ ꯃꯃꯜ ꯌꯥꯝꯂꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯕꯁꯨ ꯃꯁꯥꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯀꯔꯝꯅ ꯐꯥꯎꯒꯅꯤ? ꯈꯨꯃꯟ ꯂꯥꯛꯄ ꯃꯀꯣꯛꯇꯨ ꯅꯣꯟꯊꯗꯨꯅ ꯇꯥꯔꯛꯀꯗꯧꯔꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯥꯔꯛꯇꯅꯕ ꯃꯃꯤꯠꯇꯨ ꯆꯦꯠ ꯑꯣꯏꯁꯤꯟ ꯃꯈꯨꯠꯅ ꯐꯩꯖꯣꯝꯒꯤ ꯃꯆꯦ ꯑꯃꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯖꯩ꯫ ꯃꯥꯒꯤ ꯃꯇꯧꯕꯨ ꯉꯁꯥꯏꯗꯒꯤ ꯃꯤꯠꯀꯨꯞꯇ ꯌꯦꯡꯂꯤꯕ ꯑꯉꯣꯝ ꯂꯥꯛꯄ ꯃꯆꯤꯟꯕꯥꯜꯗꯨ ꯈꯖꯤꯛ ꯏꯟꯈꯠꯂꯗꯨꯅ ꯀꯔꯦꯝꯅꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯇꯝꯃꯤ ꯃꯨꯛꯇꯥꯔꯦ꯫ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯈꯨꯃꯟ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯅ ꯃꯔꯨꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯅꯤ ꯆꯪꯂꯩ ꯂꯥꯛꯄꯗꯣ꯫ ꯂꯩꯃ ꯍꯤꯌꯥꯏ ꯄꯜꯂꯛꯄꯗꯒꯤ ꯃꯤꯍꯨꯜ ꯊꯔꯛꯅꯔꯕ ꯁꯅꯥꯅꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯨꯃꯥꯡ ꯀꯥꯡꯂꯛꯏ꯫ ꯃꯇꯥ ꯑꯣꯏꯔꯤꯕꯤ ꯆꯪꯂꯩ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯟꯗꯣꯟꯁꯨ ꯑꯗꯨꯃꯉꯥꯏ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯅꯩ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯋꯥꯈꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯤꯗꯧꯅ ꯃꯁꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯗ ꯐꯝꯂꯤꯕ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣ ꯋꯥꯈꯜꯗꯨ ꯑꯁꯤꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯑꯃꯁꯨ ꯎꯠꯇ ꯆꯨꯝꯗ꯭ꯔꯤꯡ ꯃꯃꯤꯠꯇꯨ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯂꯩ꯫ ꯃꯃꯤꯠ ꯀꯨꯞꯇ ꯃꯥꯕꯨ ꯌꯦꯡꯖꯔꯤ ꯆꯪꯂꯩ ꯃꯆꯥ ꯏꯕꯦꯝꯃ ꯅꯤꯡꯊꯤꯅꯨ꯫ ꯊꯧꯖꯪꯕꯒꯤ ꯃꯆꯟ ꯏꯕꯦꯝꯃ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ꯫ ꯃꯤꯔꯛꯇ ꯍꯦꯛꯇ ꯊꯣꯛꯇꯨꯅ ꯃꯤꯔꯛ ꯇꯤꯜꯍꯟꯗꯦ꯫ ꯇꯉꯥꯏ ꯐꯗꯕ ꯊꯧꯔꯝ ꯅꯠꯇꯅ ꯃꯒꯨꯟ ꯂꯩꯅ ꯂꯣꯠꯇꯨꯅ ꯊꯝꯖꯩ꯫ ꯃꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯣꯡꯃꯇ ꯆꯠꯍꯟꯗꯦ꯫ ꯊꯧꯖꯪꯕꯅꯁꯨ ꯃꯆꯟꯕꯨ ꯄꯨꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯦ꯫ ꯆꯠꯃꯤꯟꯅꯕ ꯇꯥꯔꯒꯁꯨ ꯃꯆꯟꯒ ꯃꯥꯒ ꯈꯛꯇ ꯆꯠꯃꯤꯟꯅꯩ ꯀꯣꯏꯃꯤꯟꯅꯩ꯫ ꯀꯦꯅ ꯂꯨꯅ ꯇꯧꯖꯩ꯫ ꯅꯤꯡꯊꯤꯕꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯅ ꯀꯧꯖꯔꯤꯕꯅꯤ꯫ ꯑꯉꯣꯝ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤ ꯃꯉꯥꯂꯩꯗꯨꯗꯤ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯁꯛ ꯑꯗꯨꯗ
ꯃꯥ ꯃꯊꯥ ꯁꯥꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯀꯣꯛꯇꯨ ꯕꯪ ꯍꯦꯛ ꯂꯥꯎꯔꯕꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯕ ꯃꯈꯩ ꯊꯝꯂꯤꯕ ꯃꯤꯠꯐꯝ ꯃꯉꯥꯂꯩ ꯐꯝꯂꯤꯕꯗꯨ ꯃꯁꯥꯗꯨ ꯆꯔꯥꯡꯅꯕꯅ ꯍꯦꯟꯒꯠꯂꯛꯏ꯫ ꯏꯄꯥꯛꯂꯩꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯅꯥꯎꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏꯗꯨ ꯄꯦꯟꯗꯅ ꯇꯛꯁꯤ ꯁꯣꯜꯂꯤ꯫ ꯈꯥꯕ ꯉꯥꯟꯕ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯃꯇꯥꯔꯣꯏꯕꯨ ꯅꯣꯛꯃꯤ ꯄꯨꯛꯅꯤꯡꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯋꯥꯈꯜꯗ ꯍꯔꯥꯎꯕꯒꯤ ꯃꯔꯣꯜ ꯂꯣꯜꯂꯗꯨꯅ ꯂꯥꯏꯕꯛ ꯐꯕꯤꯇ ꯑꯣꯏꯌꯨꯀꯣ ꯅꯨꯡꯁꯤꯕꯤ꯫ ꯆꯪꯂꯩ ꯏꯕꯨꯡꯉꯣꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯗ꯭ꯔꯤ꯫ ꯉꯥꯏꯗꯨꯅ ꯂꯩ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤꯒꯤ ꯁꯛ ꯇꯥꯛꯂꯛꯄ ꯇꯟꯖꯥꯗꯨ꯫ ꯃꯆꯥ ꯏꯕꯦꯝꯃ ꯏꯃꯥꯏꯔꯦꯝꯕꯤꯕꯨ ꯃꯁꯛ ꯇꯥꯛꯈ꯭ꯔꯕꯗ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯑꯣꯏꯔꯣꯝꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤꯕꯨ ꯃꯌꯥꯝꯗ ꯃꯁꯛ ꯇꯥꯛꯂꯛꯏ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯑꯣꯏꯔꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯅ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯏꯕꯦꯝꯃꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯏꯃꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯎ ꯏꯕꯦꯝꯃ ꯏꯇꯥꯡꯁꯅ ꯆꯅꯨ ꯃꯣꯏꯔꯥꯡ꯫ ꯊꯧꯖꯪꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯏꯇꯥꯡꯁꯅ꯫ ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯨꯟꯕꯥꯜ ꯑꯗꯨ ꯈꯖꯤꯛ ꯏꯟꯈꯠꯂꯗꯨꯅ ꯃꯤꯅꯣꯛ ꯑꯃ ꯇꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯅꯤꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯐꯥꯊꯖꯗꯨꯅ ꯑꯁꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯃꯌꯥꯝꯗ ꯃꯈꯨꯠꯇꯨ ꯂꯣꯟꯗꯨꯅ ꯅꯣꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯆꯦ ꯏꯕꯦꯝꯃꯒꯤ ꯃꯇꯧꯒꯨꯝ ꯃꯃꯤꯡꯗꯨ ꯇꯥꯛꯂꯛꯏ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯤꯡ ꯏꯇꯥꯡꯁꯅ ꯆꯅꯨ꯫ ꯃꯀꯣꯛꯇꯨ ꯍꯦꯛ ꯅꯣꯡꯈꯠꯂꯛꯄꯗ ꯃꯃꯤꯠꯇꯨ ꯃꯌꯥꯝꯗ ꯈꯖꯤꯛ ꯆꯣꯏꯊꯣꯛꯂꯨꯏ꯫ ꯃꯥꯕꯨ ꯅꯣꯛꯃꯤ ꯌꯦꯡꯉꯝꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯐꯠ ꯂꯩꯊꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯐꯝꯃꯤ꯫ ꯌꯦꯡꯕꯗ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯃꯃꯥꯏ ꯃꯆꯥꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯁꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯗꯧꯕ ꯃꯁꯛꯇꯒꯤ ꯃꯁꯛ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯒꯗꯧꯕ ꯃꯁꯛꯅꯤ꯫ ꯃꯥꯕꯨ ꯎꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯦ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯅ꯫ ꯐꯖꯕꯗꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯃꯥꯒꯤ ꯃꯁꯛꯁꯤ꯫ ꯃꯃꯥꯏ ꯃꯆꯥꯗꯨ ꯏꯀꯣꯏ ꯀꯣꯏ ꯄꯥꯜꯂꯤꯕ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯤꯠꯁꯅ ꯅꯝꯇꯛ ꯄꯤꯛꯇꯛꯅ ꯄꯥꯜꯂꯤꯕ ꯅꯥꯇꯣꯟ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯆꯤꯟꯕꯥꯟ ꯔꯥꯁꯤ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯟꯗꯨꯅ ꯈꯗꯥꯡ ꯃꯆꯥ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯀꯣꯏ ꯀꯣꯏꯅ ꯀꯛꯇꯨꯅ ꯊꯥꯗꯔꯤꯕ ꯁꯥꯏꯅꯣꯠ ꯌꯦꯡꯕꯗ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯃꯌꯥꯝꯗꯨ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯃꯆꯥ ꯏꯕꯦꯝꯃꯒ ꯃꯩꯗꯥꯗꯤ ꯃꯥꯟꯅꯗꯦ꯫ ꯃꯆꯦ ꯏꯕꯦꯝꯃꯒꯤ ꯃꯁꯛꯅ ꯌꯦꯡꯕꯗ ꯔꯥꯁꯤ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯟꯗꯨꯅ ꯏꯪ ꯂꯥꯎꯅ ꯆꯪꯈꯣꯅ ꯐꯖꯩ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯒꯨꯟ ꯂꯩꯅ ꯅꯤꯡꯊꯤꯖꯩ꯫ ꯃꯔꯧ ꯂꯩꯕꯤ ꯃꯇꯧ ꯂꯩꯕꯤ ꯃꯒꯨꯟ ꯂꯩꯕꯤ ꯃꯁꯛ ꯑꯣꯏ꯫ ꯑꯗꯨꯒ ꯃꯅꯥꯎ ꯏꯕꯦꯝꯃꯅ ꯃꯁꯛ ꯅꯨꯡꯁꯤ ꯏꯆꯝ ꯆꯝꯖꯕꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯎꯏ꯫ ꯃꯆꯦꯒꯨꯝ ꯃꯁꯛꯇꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯔꯧ ꯂꯩꯕ ꯃꯒꯨꯟ ꯎꯕ ꯃꯤꯁꯛꯇꯤ ꯑꯣꯏꯗꯦ꯫ ꯍꯥꯟꯅꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯅꯤꯗꯨꯅ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯃꯄꯥꯕꯨꯡ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯨꯝ ꯏꯪꯅ ꯂꯦꯝꯖꯩ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯃꯌꯥꯝꯗꯨ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯁꯤꯟ ꯂꯥꯡꯂꯤꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯆꯥꯃꯤꯟꯅꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯗꯤ ꯑꯇꯩ ꯑꯣꯏꯗ꯭ꯔꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯅ ꯍꯦꯟꯅ ꯁꯥꯅꯩ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯅ ꯍꯦꯟꯅ ꯃꯀꯨꯞ ꯇꯥꯅ ꯈꯟꯅꯩ꯫ ꯏꯃꯨꯡꯗ ꯃꯌꯥꯝ ꯃꯔꯛꯇ ꯐꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯉꯁꯥꯏꯗꯒꯤ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯏꯕꯣꯍꯜ ꯊꯋꯥꯏ ꯏꯋꯥ ꯋꯥꯖꯅ ꯃꯆꯥꯅ ꯍꯩꯒꯗꯕ ꯐꯥꯎꯔꯝꯒꯗꯧꯕ ꯑꯗꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯌꯥꯊꯪ ꯑꯣꯏꯔꯕꯗ ꯃꯥ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯃꯤꯀꯨꯞ ꯑꯃ ꯃꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏ ꯌꯧꯁꯤꯜꯂꯛꯂꯦ ꯏꯕꯣꯍꯜꯗꯣ꯫ ꯃꯌꯥꯝ ꯄꯨꯟꯐꯝ ꯀꯥ ꯑꯗꯨ ꯌꯦꯡꯁꯤꯜꯂꯝꯂꯤꯕ ꯂꯤꯛꯂꯥꯏꯗꯨ ꯃꯈꯣꯏꯕꯨ ꯎꯕꯗ ꯅꯣꯛꯂꯗꯨꯅ ꯀꯧꯔꯛꯏ ꯏꯄꯟ ꯌꯧꯕꯤꯔꯛꯂꯦꯗꯅ ꯏꯆꯥꯅꯨꯄꯤꯗꯨꯔꯥ? ꯏꯕꯣꯍꯜꯗꯨ ꯅꯣꯛꯃꯤ ꯍꯣꯏ ꯏꯕꯦꯝꯃ꯫ ꯂꯤꯛꯂꯥꯏꯗꯨ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯏꯆꯦꯒꯤꯗꯤ ꯂꯤꯛꯂꯥꯏ ꯀꯧꯏ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯑꯩ ꯏꯆꯦ ꯏꯕꯦꯝꯃꯕꯨ ꯈꯪꯖꯩꯌꯦ ꯑꯩꯒꯤꯅ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯀꯧꯏ ꯏꯆꯦ꯫ ꯂꯤꯛꯂꯥꯏ ꯅꯣꯛꯃꯤ ꯐꯝꯃꯨꯀꯣ ꯁꯨꯝ ꯑꯩ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯈꯔ ꯌꯦꯡꯁꯤꯟꯒꯦ꯫ ꯏꯆꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯌꯥꯎꯖꯒꯦ꯫
ꯌꯧꯁꯤꯜꯂꯨ ꯌꯧꯁꯤꯜꯂꯨ ꯅꯆꯦ ꯏꯕꯦꯝꯃꯒ ꯂꯩꯃꯤꯟꯅꯔꯣ ꯄꯥꯕꯅꯦ ꯑꯁꯣꯝꯗ ꯆꯪꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯕꯥꯕꯥ ꯂꯤꯛꯂꯥꯏ ꯂꯤꯡꯖꯩ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯅꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩꯌꯦꯅ ꯏꯄꯟꯅ ꯍꯥꯏꯌꯦ ꯃꯥꯗꯤ ꯂꯥꯛꯇꯕ꯭ꯔꯣ ꯂꯥꯛꯇꯦꯗ ꯏꯆꯦ ꯃꯥ ꯂꯥꯛꯑꯗꯤ ꯁꯂꯥꯛ ꯁꯥꯗꯣꯏꯅꯤ ꯁ꯭ꯋꯥꯏꯒꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯣꯏꯅꯤ ꯅꯣꯏ ꯄꯨꯂꯞ ꯂꯥꯛꯑꯗꯤ ꯍꯣꯔꯦꯟ ꯊꯦꯡꯕ ꯐꯥꯎꯕ ꯂꯩꯕ ꯌꯥꯏꯗꯅ ꯅꯣꯛꯄꯗꯃꯛ ꯅꯣꯛꯆꯩ ꯅꯨꯄꯤꯗꯣ ꯂꯤꯛꯂꯥꯏꯅ ꯃꯈꯥ ꯇꯥꯏ ꯁꯣꯝꯗ ꯂꯥꯛꯎ ꯑꯅꯤꯗꯣ ꯏꯃꯥꯏꯔꯦꯝꯕꯤ ꯂꯣꯏꯁꯤꯟꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯃꯅꯥꯏ ꯑꯍꯨꯝ ꯃꯔꯤꯅ ꯏꯃꯥꯏꯔꯦꯝꯕꯤꯕꯨ ꯁꯦꯝ ꯁꯥꯔꯤ ꯂꯤꯛꯂꯥꯏ ꯂꯤꯡꯖꯩ ꯊꯣꯏꯕꯤꯗ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯁꯤꯗ ꯐꯝꯃꯨ ꯏꯃꯥꯏꯔꯦꯝꯕꯤ ꯃꯃꯤꯠꯇꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯧꯔꯛꯄꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯤꯛꯂꯥꯏꯗ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯃꯥꯗꯤ ꯏꯄꯟ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯤꯛꯂꯥꯏ ꯂꯤꯡꯖꯩ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟ ꯃꯈꯥ ꯇꯥꯏ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯂꯤꯡꯖꯩ ꯊꯣꯏꯕꯤ ꯂꯤꯡꯖꯩ ꯊꯣꯏꯕꯤ ꯐꯝꯒꯦ ꯇꯧꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯥꯏꯔꯦꯝꯕꯤꯗ ꯃꯀꯣꯛ ꯅꯣꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯠ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯂꯤꯡꯖꯩ ꯊꯣꯏꯕꯤ ꯀꯧꯖꯩ ꯃꯆꯥ ꯏꯕꯦꯝꯃ ꯏꯃꯥꯏꯔꯦꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ ꯃꯃꯥꯏꯗꯣ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯂꯩꯁꯤꯟꯈꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯤꯛꯂꯥꯏ ꯂꯤꯡꯖꯩ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ ꯐꯝꯃꯨꯀꯣ ꯁꯨꯝ ꯑꯩ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯒꯦ ꯃꯀꯣꯛꯇꯨ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯄꯥꯎꯈꯨꯝ ꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯆꯥ ꯏꯕꯦꯝꯃ ꯎꯕꯗ ꯂꯤꯡꯖꯩ ꯊꯣꯏꯕꯤ ꯃꯌꯥ ꯀꯥꯔꯗꯨꯅ ꯌꯦꯡꯖꯩ ꯀꯌꯥꯗ ꯏꯪ ꯏꯪ ꯂꯥꯎꯅ ꯂꯦꯝꯂꯤꯕ ꯌꯦꯡꯕꯗ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯗꯈꯩ ꯐꯖꯩ ꯃꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃꯁꯤ ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯗꯤ ꯑꯁ ꯉꯥꯎꯔꯦꯍꯦ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯤꯠꯁꯅꯥꯁꯤ ꯄꯥꯜꯂꯤꯕ ꯄꯌꯥꯝꯁꯤꯕꯨ ꯀꯩꯅꯣ ꯅꯥꯇꯣꯟꯁꯤꯁꯨ ꯇꯨꯝꯇꯛꯅ ꯀꯌꯥꯗ ꯐꯖꯔꯤꯕ ꯅꯣꯛꯂꯛꯄꯗ ꯆꯤꯟꯕꯥꯜꯒꯤ ꯈꯨꯐꯖꯗꯣ ꯅꯣꯛꯄꯗ ꯈꯖꯥꯏꯗꯁꯨ ꯀꯨꯠꯂꯤ ꯃꯤꯅꯕꯨ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ ꯍꯧꯅꯕ꯭ꯔꯥ ꯃꯁꯥꯗꯨ ꯅꯤꯡꯊꯝ ꯍꯦꯛ ꯆꯜꯂꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯅꯨꯄꯥ ꯑꯃꯅ ꯊꯣꯡꯗꯨ ꯊꯤꯜꯂꯗꯨꯅ ꯆꯪꯂꯛꯇꯨꯅ ꯂꯤꯛꯂꯥꯏꯗ ꯍꯥꯏꯔꯛꯄꯗꯣ ꯏꯕꯦꯝꯃ ꯇꯥꯗ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯑꯁꯣꯝꯗ ꯂꯥꯛꯎ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯛꯏ ꯂꯤꯛꯂꯥꯏ ꯇꯧꯔꯝꯕ ꯃꯊꯧꯗꯣ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯏꯔꯦꯝꯕꯤꯗ ꯃꯆꯥ ꯏꯕꯦꯝꯃ ꯀꯔꯤ ꯋꯥꯠꯈꯤꯅꯤ ꯑꯩ ꯏꯄꯥ ꯂꯥꯛꯄꯅ ꯀꯧꯔꯤꯕꯁꯤ ꯑꯃꯨꯛꯇ ꯆꯠꯆꯔꯨꯈꯤꯒꯦ ꯌꯥꯅꯤꯌꯦ ꯅꯪ ꯆꯠꯆꯔꯨꯔꯣ ꯂꯤꯛꯂꯥꯏ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟ ꯍꯥꯏꯔꯛꯏ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯊꯣꯛꯑꯁꯤꯔꯥ ꯍꯣꯏ ꯏꯆꯦ ꯏꯕꯦꯝꯃ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯏꯃꯥꯏꯔꯦꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯅꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯍꯥꯏꯔꯛꯄ ꯀꯥ ꯑꯗꯣꯝꯗ ꯄꯤꯕꯥ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯏ ꯏꯕꯣꯍꯜꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤ ꯑꯇꯣꯞꯄꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯈꯣꯏꯕꯨ ꯂꯝꯖꯤꯡꯂꯛꯄ ꯄꯤꯕꯥ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯤꯛꯂꯥꯏ ꯃꯀꯣꯛ ꯅꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯥꯛꯄꯤꯒꯗꯧꯕ ꯏꯄꯥ ꯂꯥꯛꯄ ꯀꯦꯕ ꯅꯣꯛꯃꯤ ꯂꯤꯛꯂꯥꯏ ꯐꯝꯃꯨ ꯏꯕꯦꯝꯃ ꯐꯝꯁꯤ ꯑꯅꯤꯗꯨꯁꯨ ꯐꯝꯊꯩ ꯀꯦꯕ ꯅꯣꯛꯃꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯏꯆꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯀꯧꯏ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯉꯁꯤꯗꯤ ꯏꯆꯥꯅ ꯏꯄꯥꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯇꯔꯨ ꯌꯦꯡꯗꯨꯅ ꯀꯔꯤ ꯃꯇꯦꯡꯅꯣ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯀꯦꯕ ꯏꯕꯣꯍꯜꯗ ꯑꯣꯟꯁꯤꯟ ꯃꯈꯥ ꯇꯥꯏ ꯏꯕꯣꯍꯜ ꯍꯥꯏꯕꯤꯌꯨ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯉꯁꯤ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯖꯕ ꯇꯥꯔꯦ ꯋꯥꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯏꯉꯛ ꯉꯛꯅ ꯃꯣꯏꯔꯥꯡ ꯂꯥꯛꯄꯗ ꯌꯦꯡꯂꯤ ꯏꯕꯣꯍꯜꯗꯤ ꯉꯛꯅ ꯅꯣꯛꯃꯤ ꯊꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯂꯥꯛꯄ ꯀꯦꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯇꯞꯂꯞ ꯋꯥꯔꯤ ꯍꯧꯔꯛꯏ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯤ ꯏꯇꯥꯡ ꯁꯅꯥꯗꯨ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔ ꯏꯕꯣꯍꯜ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯄꯥꯎꯈꯨꯝ ꯄꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤꯗꯨ ꯏꯕꯣꯍꯜ ꯑꯃꯨꯛꯇꯗꯤ ꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯋꯥꯔꯤ ꯇꯧꯕꯗ ꯌꯥꯎꯏ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯕꯅꯤ ꯃꯤꯔꯛ ꯇꯤꯜꯍꯟꯗꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯀꯦꯕ ꯇꯞꯂꯞ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤ ꯂꯥꯛꯀꯗꯧꯔꯤꯕ
ꯇꯤꯟꯒꯗꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯊꯃꯣꯏ ꯂꯨꯕ ꯀꯅꯥꯕꯨ ꯌꯧꯔꯝꯒꯅꯤ, ꯀꯅꯥꯕꯨ ꯌꯧꯔꯝꯂꯣꯏ? ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯇꯉꯥꯏ ꯐꯗꯅ ꯆꯠꯇ ꯂꯥꯛꯇ ꯌꯥꯗꯕꯒꯨꯝ ꯗꯟꯗꯤ ꯄꯥꯜꯂꯒ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯒꯤ ꯐꯤꯕꯝ꯫ ꯃꯈꯣꯏ ꯃꯣꯏꯔꯥꯡ ꯐꯝꯅꯥꯏꯕ ꯈꯔꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯃꯌꯥꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯋꯥꯔꯤꯗꯣ ꯅꯥꯆꯪꯅ ꯇꯥꯔꯤ꯫ ꯀꯦꯕꯅ ꯃꯈꯥ ꯇꯥꯏ꯫ ꯏꯕꯣꯍꯜ, ꯉꯁꯤꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯏꯃꯥꯟꯅꯗ꯭ꯔꯕꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯃꯁꯛ ꯇꯥꯛꯂꯒꯗꯤ ꯑꯩꯈꯣꯏꯕꯨ ꯀꯜꯂꯛꯄꯁꯤꯡꯅ ꯇꯨꯡꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯏꯕꯣꯍꯜ, ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯏꯇꯥꯡꯁꯅꯥ ꯑꯣꯏꯍꯜꯂꯁꯤ꯫ ꯏꯕꯣꯍꯜ ꯃꯀꯣꯛꯇꯨ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯧꯕꯅ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯈꯨꯝꯃꯨ ꯏꯕꯣꯍꯜ, ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯏꯕꯣꯍꯜ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯇꯞꯂꯞ ꯄꯥꯎꯈꯨꯝ ꯄꯤ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄ, ꯋꯥꯐꯝ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯀꯅꯥꯁꯨ ꯈꯪꯒꯗꯧꯕ ꯅꯠꯇꯦ꯫ ꯈꯪꯂꯛꯂꯒꯁꯨ ꯑꯩꯅ ꯃꯆꯤꯟ ꯃꯦꯟꯒꯅꯤ꯫ ꯑꯩꯒꯤ ꯋꯥꯅ ꯊꯩꯗꯨꯅ ꯃꯣꯏꯔꯥꯡ ꯂꯝꯍꯦꯟꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯕꯨ ꯆꯩꯔꯛ ꯄꯤꯒꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯃꯣꯏꯔꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯕꯗ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ꯫ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯕꯦꯝꯃꯕꯨ ꯆꯤꯡꯁꯤꯜꯂꯒ ꯆꯦꯟꯅꯍꯜꯂꯣꯏ ꯏꯕꯣꯍꯜ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯏꯕꯣꯍꯜꯁꯨ ꯈꯪꯏ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯥ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯦꯕ ꯏꯕꯣꯍꯜꯒꯤ ꯃꯑꯣꯡ ꯈꯪꯂꯗꯨꯅ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯏꯄꯥꯒꯤ ꯃꯇꯦꯡꯁꯤꯃꯗꯤ ꯏꯆꯥꯅ ꯇꯉꯥꯏ ꯐꯗꯅ ꯄꯥꯡꯕꯤꯌꯨ꯫ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯏꯄꯥꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯅꯪ ꯏꯄꯥꯒꯤ ꯃꯇꯦꯡꯁꯤꯃꯗꯤ ꯄꯥꯡꯕꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯋꯥꯈꯜ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯗ ꯏꯕꯣꯍꯜ꯫ ꯃꯔꯝ ꯏꯆꯥ ꯆꯥꯗ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯅꯆꯥꯅꯨꯄꯤꯗꯨ ꯄꯨꯔꯛꯇꯕ ꯌꯥꯗꯦ, ꯄꯨꯔꯛꯎ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯒꯤ ꯃꯔꯝ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯌꯥꯝꯗꯨ꯫ ꯏꯆꯤꯛ ꯆꯤꯛꯂꯨꯔꯕ ꯀꯥ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯅ ꯃꯆꯤꯟ ꯀꯥꯡꯂꯛꯂꯕꯗ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯍꯥꯏꯌꯨ, ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ꯫ ꯑꯩ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯃꯇꯦꯡꯗꯨ ꯄꯥꯡꯂꯣꯏ ꯍꯥꯏꯕ ꯅꯠꯆꯗꯦ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯏ꯫ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯤ ꯈꯪꯕꯤꯔꯕ꯭ꯔꯥ? ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯁꯛꯂꯣꯟ ꯂꯥꯡꯉꯤ ꯈꯪꯂꯒꯗꯤ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯌꯦ꯫ ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯃꯥꯒꯤ ꯋꯥ ꯇꯪꯈꯥꯏ ꯍꯦꯟꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯈꯪꯕꯅ ꯃꯥ ꯃꯤꯔꯛ ꯊꯣꯛꯅꯤꯡꯗꯦ꯫ ꯃꯥꯕꯨ ꯃꯁꯛ ꯇꯥꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯎꯄꯥꯏ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯀꯤ ꯐꯝꯅꯥꯏꯕ ꯇꯤꯟꯒꯗꯧꯕ ꯏꯆꯥ ꯑꯇꯣꯝꯕꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯒꯅꯤ? ꯄꯨꯝꯅꯃꯛ ꯇꯤꯟꯒꯗꯧꯔꯤꯕꯅꯤ, ꯌꯦꯛꯅꯕꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯃꯤ ꯐꯥꯎꯕ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯎꯄꯥꯏ ꯊꯤꯕꯗ ꯏꯕꯣꯍꯜ, ꯅꯪꯉꯣꯟꯗ ꯏꯕꯦꯝ ꯑꯁꯤ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯕꯣꯍꯜ, ꯏꯕꯦꯝꯃ, ꯏꯄꯥꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯁꯥꯒꯩꯗ ꯃꯤꯅ ꯈꯤꯇꯗ ꯅꯣꯛꯅꯈꯤꯒꯗꯧꯕ ꯃꯑꯣꯡꯁꯦ ꯑꯣꯏꯍꯟꯒꯨꯝꯁꯤ꯫ ꯏꯄꯥꯒꯤ ꯃꯇꯦꯡꯁꯤꯃꯇꯪꯗꯤ ꯏꯆꯥꯅ ꯄꯥꯡꯕꯤꯌꯨ꯫ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯔꯣꯏ꯫ ꯏꯕꯣꯍꯜ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯄꯥꯎꯈꯨꯝ ꯄꯤ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄ, ꯏꯆꯝ ꯆꯝꯖꯅ ꯍꯤꯡꯖꯕ ꯏꯄꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯍꯣꯏ, ꯉꯁꯤꯒꯤ ꯂꯥꯛꯄꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯅ ꯌꯥꯖꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯁꯛꯂꯣꯟ ꯂꯧꯍꯟꯈ꯭ꯔꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯁꯦꯡꯕꯗꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯨꯡꯄꯨ ꯄꯨꯊꯣꯛꯂꯔꯣꯏꯗꯕ꯭ꯔꯥ? ꯉꯁꯤꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯛꯇꯝꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯂꯣꯠꯍꯟꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯂꯣꯠꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯔꯝꯅ ꯃꯥꯕꯨ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯃꯁꯛ ꯇꯥꯛꯀꯅꯤ? ꯏꯕꯣꯍꯜ ꯃꯀꯣꯛꯇꯨ ꯁꯠ ꯅꯣꯜꯂꯗꯨꯅ ꯑꯁꯨꯝ ꯍꯪꯒꯠꯆꯕꯅꯤ, ꯂꯥꯛꯄꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯗꯨꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ꯫
ꯂꯤꯛꯂꯥꯏꯁꯨ ꯃꯌꯥꯝꯒꯤ ꯋꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯀꯤꯕ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯄꯥꯜꯂꯤꯕ ꯊꯣꯡꯗꯨ ꯍꯥꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯐꯝꯂꯤꯕ ꯃꯌꯥꯝꯗꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯦꯒꯥꯗ ꯆꯩꯁꯨ ꯁꯧꯔꯗꯨꯅ ꯆꯞꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯨꯄꯤ ꯑꯃꯅ ꯉꯥꯛꯂꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫